सरोज खानबो आकाशवाणी इम्फाल की स्टूडियो से तराम नौचरी थगचरी अमसुंग असिगुम्बा तंजा अमा आकाशवाणी इम्फालना इंगोंदा पीबीबसिगिदमक्ता नुवाई फोंदोक्सरी सरोज की लाइफम अदुगा इमा पाबुंगी मिंग हानंतंग खंगमिनसी आई पोंगोय वांग लाइकाई इम्फाल वेस्ट डिस्ट्रिक्ट तगिनी आइगे बाबागी मिंगना एमके नसिबाली अदुगा इबु पोकपा इमागी ममिंगना एमके ममताज हौजिक फाउबसिदा ngasiगी wari macha se nataba sairing kaya gumbagati ibikhre aduga isagi lairik kumba natraga sefong na chingmada phongbikiba adugumagati leibirabra ai mamangda aigi lewo phobadagi miyam nung sibiduna ahan lairik ani sairing ge lairik ani phongjakre aduga ahan bagi lairik adu miyam na hendo thudun nung sibibadagi ani subai desin bawo tawjakre aduga tongan tongan ba चेफोंग सिंगदसु अदुगा मणिपुर की नुंती की फोंग लेबा पाउसे सिंगदसु तोंगान तोंगान साइडिंग खरा कजिग हापसौग्रे लैबा अयिबा सिंग असिदगी सरोजना ख्वाइदगी पाम्बीबा अयिबा से ख्वाइदगी पाम्बीबा से कनाउगी आइना इबा राइटिंग स्टाइल सिगा सुमाना जबा अदुगा आइना माकी लाइफसु यामना पामना पालजबा मिंगोइना पंजरबदा लाइकिद्रबो अजा लाइसम समेंद्र की लाइक अजागी राइटिंग स्टाइल से अगने यामना पामजबा इदोई इबगी लमसिदा चंगचिन बिरक्लिबा नहा अमा ओइनसु माइ पाकपा अयिबा अमा ओइबिरो तुंगदा फोंगिंगबा लाइरिक सिंग वारी मचागी लाइरिक पो ओइरगसु इसाना पामजरिबा लमदुदा निंगतमना फोंगदोकपा ngamba दुगुम्बा अखोइगी मणिपुर की मियामदसु हेना कानाबा नुंगाइगदौबा लाइरिक मयाम अमा पुथोकपिबा दुगुम्बा अयिबा अमा ओइबिरो हाइबो वाफमसे आकाशवाणी इम्फाल की नहारोलगी खोंजलगी माइकैदगी हाइसरी थगतचरी आकाशवाणी इम्फाल की असिगुमलबा तंजा अमा अयिबगी लमदा संगसनलगलेबा सिंबु पुनिंग थोगपिबा अमदी मियाम की मफमदा सक्ताक्तुना अखोइगी प्लेटफॉर्म अमा पीबीबसिगिदमक्तसु यामना नुंगाइ फोंदोक्सेरी मतुंग तरकपदसु असिगुम्बा तंजा कया अनौबा अयिबसिंगी मफमदा पीबा ngamba ओरस हाइना हाइजरी सोइदना ngamba ओइजके हौजिक मकक मयुम सरोज खानदगी वारी मचा पाथोकपा अमुक तामिनसी अैगी वरी मचागी ममिंग माइथोंग अमगी ममी अहुम मयामसु यौनरक्लमे परिसु यौसनबदा ममानबा मयामना लक्नरे वीआईपी यौसले मी सुरेना मयाम या लाउननुई कुइना पुनखिद्रबा हाई स्कूल की मरुपसिंगदो थमोइदा थेंगनबदा हाइफम खंगदना नुंसीबा नुंगाइबा अमदि फाउकी अनौबा मरुप खरासु पाइखोंबगा कॉलेजदा पुनबा खरासु यौरम परिसु मयाम मरक्ता संसल्ले मयामदो खराना अनकपा सिंगदुदा फोटो कापुदोइनी हाइदुना सनकी खराना गेम कन्ना सानरी अहल ओइरबा पाइखोंबगी बाबाना मसागी बर्थडेगिनी हाइदुना nga yen semle mamana awat apagi question seli masagi mamanaba singi sana thaknaba semli sak ngaina pari baba ei tawjarak lage baba waram lani pothabiro paikombagi baba na yarani ei losin birage amuk tairuranu loirabagumbanida pari tuminna paikombagi baba na tawribado yengduna lei lanchenba pari kari tawrai taw chabyungaga leirabadi kari manglibano pari kari sutauti itaw wakhal amasum khalambani lanchenba kari wakhalno koina khangbaga yadabro amadugiro pari natte deitaw nakoi sideba paikombagi babado hobe insang thungnaba semsari pariga lanchenbagasu yausale babado ahalga oibane masaga khara chaubane maigi maninduna nasaidigi thabak tawrubaga phanawana ure pari baba ekoi tawrage mehaktang pothabiyo paikombagi baba hoi isa sing amuk tawro baba ngaktang aswaida hakchiklange ko potharuge lanchenba hoi baba taw nasidi paikombagi birthday na maram oiraga ekoi mayam kuina puludrobasu nasidi thengnahalle pari hoi taw yam nuai anuba marup kyasu thengnahalle adubu ekoi mayam punbagi ekoina tawjarasu yabase ahalisida pulap nansinbidana awaba pibugum thokle ahalisida lanchenba hoi taw inkhalagliba misingse ayamba masagi mathau masakangnaraktre ai sungaire mi sungaire pari hoi mateng tawnaba apunba haibisidegi na thairaga game sanaba selfie ka purum doina thawai yaunaragde lanchenba nui itaw yam khanjannuse thaubu ibasida masagi mamanaba singinena tawboiramni khandolase pari hoi taw ado wa maga haudokke mayamda haudokpham khangdadana lairambani lanchenba karino itaw hekta hayo nang wari nungai bada insang do kani ko pari
ꯀꯥꯔꯣꯏꯗ ꯏꯇꯥꯎ ꯕꯕꯥꯅ ꯃꯍꯤ ꯍꯥꯞꯂꯝꯂꯕꯅꯤ ꯂꯟꯆꯦꯟꯕ ꯐꯔꯦꯅꯦ ꯑꯗꯣ ꯅꯪꯅ ꯍꯥꯏꯅꯤ ꯍꯥꯏꯕꯗꯣ ꯀꯔꯤ ꯋꯥꯅꯣꯕ ꯄꯥꯔꯤꯅ ꯏꯇꯥꯎ ꯑꯩꯈꯣꯏꯒꯤ ꯄꯣꯛꯄ ꯅꯨꯃꯤꯠꯁꯦ ꯊꯧꯔꯝ ꯆꯥꯛꯂꯦꯟ ꯆꯥꯎꯅ ꯁꯤꯟꯅꯔꯛꯂꯤ ꯑꯗꯨꯒ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅꯁꯨ ꯈꯨꯗꯣꯜꯄꯣꯠ ꯀꯌꯥ ꯄꯤꯗꯨꯅ ꯃꯄꯨꯡ ꯐꯥꯅꯕ ꯄꯥꯡꯊꯣꯛꯂꯤ ꯃꯁꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯇꯣꯜꯂ ꯇꯥꯔꯕ ꯑꯍꯜ ꯂꯃꯟ ꯆꯤꯟꯗ꯭ꯔꯦꯜ ꯍꯣꯝꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯨꯒ ꯑꯣꯏꯅ ꯆꯠꯃꯤꯟ ꯊꯛꯃꯤꯟꯅꯔꯨꯕ ꯃꯈꯣꯏꯗꯒꯤ ꯑꯣꯏꯅ ꯌꯥꯏꯐ-ꯃꯪꯒꯣꯜ ꯂꯧꯔꯛꯄꯗꯨꯅ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯒꯗ꯭ꯔ ꯁꯤꯅꯤ ꯏꯇꯥꯎ ꯂꯟꯆꯦꯟꯕ ꯆꯨꯝꯃꯤ ꯏꯇꯥꯎ ꯅꯍꯨꯠ ꯅꯔꯦꯡ ꯏꯄꯥꯟ ꯊꯥꯕ ꯄꯣꯛꯄꯒꯤ ꯅꯨꯃꯤꯠꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄꯗ ꯏꯁꯩ ꯅꯣꯡꯃꯥꯏ ꯍꯔꯥꯎ ꯀꯨꯝꯍꯩꯒꯨꯝ ꯇꯧꯔꯛꯂꯤꯕꯁꯦ ꯁꯦꯜ ꯃꯌꯥꯝ ꯊꯥꯗꯔꯤꯕꯅꯤ ꯈꯔ ꯈꯖꯤꯛ ꯈꯥꯏꯗꯣꯛꯂꯒ ꯆꯤꯟꯗ꯭ꯔꯦꯟ ꯍꯣꯝꯗ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯂꯩꯔꯤꯕ ꯀꯗꯥ ꯂꯩꯖꯗ꯭ꯔꯕꯁꯤꯡꯒꯤ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡ ꯇꯩꯊꯣꯛꯅꯕ ꯅꯣꯡꯃꯒꯤ ꯄꯨꯛꯆꯥꯛ ꯃꯦꯟꯅꯕ ꯑꯣꯏꯕꯁꯨ ꯌꯥꯏ ꯄꯔꯤ ꯍꯣꯏ ꯏꯇꯥꯎ ꯃꯤꯒꯤ ꯑꯄꯥꯝꯕ ꯍꯥꯏꯕꯗꯨꯅꯤ ꯑꯗꯣ ꯈꯔ ꯈꯖꯤꯛ ꯈꯥꯏꯗꯣꯛꯂꯒ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯑꯄꯥꯝꯕꯗꯨꯅꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯂꯟꯆꯦꯟꯕ ꯃꯗꯨ ꯐꯠꯇ꯭ꯔꯦ ꯇꯧꯔꯔꯣꯏꯁꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯃꯗꯨꯅꯁꯨ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯍꯤꯡꯅꯕ ꯂꯝꯕꯤ ꯑꯣꯏꯔꯤꯕꯅꯤ ꯄꯔꯤ ꯃꯗꯨꯃꯛꯅꯤ ꯏꯇꯥꯎ ꯅꯇꯥꯎꯅ ꯍꯥꯏꯅꯤꯡꯕꯁꯨ ꯉꯥꯏꯍꯥꯛ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯉꯥꯡꯁꯤꯡꯗꯨꯒ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯨꯕ ꯍꯔꯥꯎ ꯇꯌꯥꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯃꯤꯟꯅꯔꯨꯕꯗꯨꯅ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯍꯜꯁꯤꯡꯗꯨꯅꯁꯨ ꯍꯔꯥꯎꯖꯒꯅꯤ ꯂꯥꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯁꯣꯏꯗꯅ ꯑꯐꯕ ꯂꯝꯕꯤ ꯁꯦꯝꯕꯤꯔꯛꯀꯗ꯭ꯔꯥ ꯈꯜꯂꯤ ꯏꯇꯥꯎ ꯂꯟꯆꯦꯟꯕ ꯑꯗꯨꯗꯤ ꯑꯐꯕ ꯊꯕꯛꯅꯤ ꯊꯤꯟꯗꯕ ꯍꯧꯅꯗꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯏꯇꯥꯎ ꯄꯔꯤ ꯏꯇꯥꯎ ꯌꯥꯝꯅ ꯂꯥꯏꯗ ꯅꯪ ꯑꯩꯒꯤ ꯄꯨꯛ ꯅꯨꯃꯤꯠꯇꯒꯤ ꯍꯦꯛꯊꯍꯧꯁꯤ ꯑꯣꯔꯐꯥꯟ ꯍꯣꯝꯗꯔ ꯑꯣꯜ ꯑꯦꯖ ꯍꯣꯝꯗꯔ ꯆꯠꯂꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯨꯕ ꯑꯆꯥ ꯑꯊꯛ ꯐꯤꯔꯣꯜꯕꯨ ꯑꯣꯏꯔꯦ ꯉꯝꯖꯕ ꯈꯔ ꯈꯨꯗꯣꯜ ꯇꯧꯔꯨꯁꯤ ꯃꯌꯥꯝꯁꯨ ꯍꯥꯏꯁꯤ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯂꯟꯆꯦꯟꯕ ꯍꯣꯏꯅꯦ ꯏꯇꯥꯎ ꯃꯌꯥꯝꯁꯨ ꯁꯣꯏꯗꯅ ꯂꯝꯗꯝꯅꯔꯛꯇꯨꯅ ꯃꯊꯪ ꯇꯧꯔꯛꯀꯗ꯭ꯔꯥ ꯈꯜꯂꯤꯅꯤ ꯄꯔꯤ ꯍꯣꯏ ꯍꯧꯗꯣꯛꯄ ꯑꯃ ꯅꯥꯏꯗ꯭ꯔꯕꯗꯤ ꯏꯇꯥꯎ ꯏꯌꯥꯃꯛ ꯌꯥꯗꯧ ꯃꯥꯟꯗꯦ ꯂꯟꯆꯦꯟꯕ ꯑꯩꯈꯣꯏꯅ ꯍꯧꯗꯣꯛꯂꯗꯕꯁꯤꯗꯤ ꯏꯇꯥꯎ ꯃꯌꯥꯝꯁꯨ ꯉꯁꯤ ꯂꯥꯛꯅꯔꯤꯕ ꯑꯁꯨꯝꯅ ꯂꯥꯛꯅꯔꯒ ꯑꯉꯝꯕ ꯍꯥꯞꯅꯔꯒ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯌꯥꯅꯤ ꯈꯜꯂꯤ ꯃꯌꯥꯝꯁꯨ ꯍꯟꯖꯟꯅꯔꯛꯏ ꯀꯔꯤꯅꯣꯗ ꯋꯥꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯆꯥꯅꯕ ꯇꯧꯔꯁꯤ ꯄꯩꯈꯣꯝꯕꯒꯤ ꯏꯃꯥ ꯕꯕꯥ ꯆꯪꯁꯤꯜꯂꯛꯂꯒ ꯃꯈꯣꯏ ꯂꯣꯏꯁꯤꯟꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯏ ꯃꯌꯥꯝꯒꯤ ꯆꯥꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯛꯇꯨꯅ ꯃꯌꯥꯝ ꯆꯥꯕ ꯊꯛꯄ ꯍꯧꯈꯤꯗꯨꯅ ꯂꯣꯏꯁꯤꯜꯂꯝꯗꯥꯏ ꯌꯧꯁꯤꯜꯂꯛꯏ ꯄꯔꯤ ꯃꯨꯟꯅ ꯄꯨꯈꯝꯗ ꯌꯦꯡꯗꯨꯅ ꯂꯩ ꯂꯟꯆꯦꯟꯕ ꯀꯔꯤ ꯇꯧꯔꯦ ꯏꯇꯥꯎ ꯆꯥꯕ ꯌꯥꯗ꯭ꯔꯕꯣ ꯄꯔꯤ ꯀꯔꯤꯁꯨ ꯇꯧꯗꯦ ꯃꯌꯥꯝ ꯆꯥꯕ ꯊꯛꯄ ꯂꯣꯏꯅꯔꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯂꯒ ꯃꯥꯒꯤ ꯍꯟꯅꯔꯛꯏ ꯂꯟꯆꯦꯟꯕꯗꯣ ꯄꯔꯤꯒ ꯂꯝꯕꯤ ꯄꯨꯜꯂꯦꯅ ꯄꯔꯤꯒꯤ ꯒꯥꯔꯤꯗ ꯑꯣꯏꯅ ꯂꯥꯛꯃꯤꯟꯅꯔꯦ ꯂꯟꯆꯦꯟꯕ ꯀꯔꯤ ꯇꯧꯔꯦ ꯏꯇꯥꯎ ꯅꯪ ꯉꯁꯥꯏ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯃꯪꯉ ꯂꯩꯔꯛꯏꯗꯨꯅ ꯄꯔꯤ ꯏꯇꯥꯎ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯄ ꯑꯩꯈꯣꯏꯅ ꯆꯥꯔꯤ ꯊꯛꯂꯤꯕꯅꯦꯅ ꯇꯧꯔꯤꯗꯣ ꯂꯣꯏꯅ ꯂꯦꯝꯍꯟꯗ꯭ꯔꯥ ꯃꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤꯗꯤ ꯆꯔꯥ ꯅꯣꯡꯈꯥꯡꯅꯗꯣꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯀꯅꯥꯅꯁꯨ ꯅꯣꯡꯃꯇ ꯃꯗꯨꯒꯤ ꯋꯥꯈꯜ ꯈꯟꯗꯔꯨꯗꯦ ꯂꯟꯆꯦꯟꯕ ꯍꯣꯏ ꯆꯨꯝꯃꯤ ꯏꯇꯥꯎ ꯑꯗꯣ ꯅꯪ ꯋꯥꯈꯜ ꯌꯥꯝ ꯈꯟꯖꯟ ꯃꯥꯜꯂꯦ ꯃꯗꯨ ꯐꯠꯇꯦꯀꯣ ꯄꯔꯤ ꯈꯟꯗꯦꯗ ꯏꯇꯥꯎ ꯈꯨꯟꯅꯥꯏꯁꯤꯒꯤ ꯃꯆꯠꯁꯤꯒꯤ ꯋꯥꯔꯤꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅ ꯂꯥꯛꯏ ꯇꯟꯖꯥꯗꯨꯗ ꯀꯥꯔ ꯑꯃꯅ ꯔꯣꯡ ꯁꯥꯏꯗꯇ ꯍꯦꯟꯒꯠꯈꯤ ꯏꯉꯛ ꯉꯛꯅ ꯂꯩꯍꯧꯏ ꯃꯈꯣꯏ ꯑꯅꯤ ꯂꯥꯞꯇꯛꯅ ꯄꯣꯂꯤ ꯊꯔꯣꯏ ꯈꯥꯎ ꯑꯃ ꯌꯥꯜꯂꯒ ꯆꯠꯂꯤꯕꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤꯗꯨꯒꯤ ꯈꯥꯎꯗ ꯊꯦꯡꯅꯔꯨꯏ ꯊꯔꯣꯏꯗꯣ ꯂꯝꯕꯤ ꯃꯌꯥꯏꯗꯨꯗ ꯆꯥꯏꯅ ꯇꯥꯏ ꯄꯔꯤ ꯂꯝꯕꯤ ꯃꯇꯥꯏꯗ ꯒꯥꯔꯤꯗꯣ ꯈꯥꯝꯃꯤ ꯀꯥꯔꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯅꯃꯤꯠ ꯎꯗ꯭ꯔꯣ ꯒꯥꯔꯤ ꯂꯥꯛꯏꯁꯤ ꯂꯥꯎꯔꯝꯃꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯏꯃꯥꯒꯨꯝꯂꯕꯤꯗꯣ ꯏꯀꯥꯏ ꯊꯔꯣꯏꯁꯤꯡꯗꯣ ꯈꯨꯟꯖꯤꯟꯅꯕ ꯍꯣꯠꯅꯔꯤ ꯄꯔꯤ ꯃꯊꯨꯝ ꯑꯣꯏꯗ ꯈꯜꯂꯛꯏ ꯍꯧꯖꯤꯛ ꯂꯧ ꯀꯥꯅꯔꯛꯄ ꯃꯇꯝꯁꯨ ꯅꯠꯇꯦꯀꯣ ꯑꯌꯨꯛ ꯃꯤꯒꯤ ꯈꯨꯂꯪ ꯆꯠꯂꯨꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯔꯣꯏ ꯈꯨꯟꯗꯨꯅ ꯏꯃꯨꯡꯒꯤ ꯃꯩ ꯃꯨꯠꯇꯅꯕ ꯍꯣꯠꯅꯔꯤꯕꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯂꯟꯆꯦꯟꯕ ꯀꯔꯤ ꯇꯧꯔꯦ ꯏꯇꯥꯎ ꯒꯥꯔꯤ ꯂꯦꯞꯄꯕꯗꯤ ꯄꯔꯤ ꯃꯍꯥꯛ ꯑꯁꯦ ꯍꯤꯡꯕꯒꯤ ꯂꯥꯟꯐꯝꯗ ꯅꯧꯅ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯃꯄꯨꯔꯣꯏꯕꯅ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯇꯥꯎꯈꯤꯗꯨꯅ ꯃꯤꯆꯩ ꯈꯥꯡꯂꯤꯕꯤ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯕꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗ꯭ꯔꯕ ꯑꯃꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯃꯆꯥꯁꯤꯡꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯤꯃꯥꯟꯅꯕ ꯉꯝꯅꯕ ꯋꯥꯠꯇꯅꯕ ꯍꯣꯠꯅꯔꯤꯕꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯂꯟꯆꯦꯟꯕ ꯋꯥꯈꯜ ꯌꯥꯝ ꯈꯟꯖꯜꯂꯦ ꯏꯇꯥꯎ ꯑꯔꯦꯝꯕꯗ ꯇꯟꯖꯥꯗꯨꯗ ꯒꯥꯔꯤ ꯑꯃ ꯌꯥꯡꯅ ꯊꯧꯔꯛꯏ ꯂꯩꯃꯥꯏꯗ ꯆꯩꯈꯥꯏꯗꯨꯅ ꯇꯥꯔꯤꯕ ꯊꯔꯣꯏꯁꯤꯡꯕꯨ ꯈꯨꯟꯖꯜꯂꯤꯕꯤ ꯅꯨꯄꯤꯗꯨꯗ ꯊꯣꯝꯒꯦ ꯇꯧꯏ ꯒꯥꯔꯤꯗꯨꯗꯒꯤ ꯀꯔꯤꯅꯣ ꯊꯔꯣꯏ ꯀꯧꯇꯥ ꯑꯃꯒꯤ ꯄꯨꯟꯁꯤꯒ ꯑꯣꯟꯅꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯂꯥꯎꯔꯝꯃꯤ ꯄꯔꯤꯒ ꯂꯟꯆꯦꯟꯕꯒꯁꯨ ꯒꯥꯔꯤ ꯇꯞꯅ ꯊꯧꯕ ꯍꯧꯔꯛꯏ
ꯄꯔꯤꯅ ꯎꯔꯛꯈꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯤ ꯑꯃꯈꯛꯇꯅꯤ, ꯑꯗꯨꯕꯨ ꯃꯃꯤꯗꯤ ꯇꯥꯏꯕꯪꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯈꯥꯡꯂꯤꯕꯒꯤ ꯃꯃꯤ ꯑꯃ, ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯗ ꯀꯥꯊꯦꯛꯂꯕꯤ ꯃꯍꯤꯡ ꯀꯥꯔꯝꯃꯤ, ꯑꯗꯨꯒ ꯏꯃꯨꯡꯒꯤ ꯃꯆꯥꯒꯤ ꯃꯤꯃꯥꯟꯅꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ, ꯅꯤꯡꯕ ꯊꯨꯡꯗꯕꯅ ꯃꯤꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯂꯝꯂꯗ꯭ꯔꯥ ꯈꯟꯕꯒꯤ ꯃꯃꯤ, ꯃꯥꯏꯊꯣꯡꯗꯤ ꯑꯃꯈꯛꯇꯅꯤ, ꯃꯃꯤꯗꯤ ꯑꯍꯨꯝꯅꯤ꯫